ngasi ayuk pung 10:00 tarakpa aduaida Special Commando Unit Khabai Soigi team amana Interstate Bus Terminus Khomalampak ta chathakiba counter insurgency operation amada Government of India ga hauzik ceasefire da leiriba lalhobuluk Nscn IM gi marueba leader mari Phare hairi Phare miyoi sing adudi Senapati district ki tadubidagi Fojio Kayina atopaming Thohari Kayina chahi 13 apokpa leikidraba iheni Kayina Nagaland ki Sharmi district ki Juhen Botodagi Setoi Yaptha Chahi Kuntragani Thoi Apokpa Jevuku Yaptha Machikam Dimapur dagi Aripo Jelang Chahi Kuntra Apokpa Leikidraba Motrong Amadi Ukhrul district ki Ajuntak dagi Khariting Mung Vahi Chahi Kuntra Mapan Apokpa Fungfa Kawi Hari Police dagi fangwa pawamagi matung ina ngasi ayuk pung 8:00 tarakpa aduaida Interstate Bus Terminus Khomalampak area da lalhobuluk amagi miyoi khara leire haiba akaknaba pawama fangbadagi SP in charge Special Commando TS Krishnatombi gi supervision makhada Special Commando gi OC Subedar L Vivekanandana Luchingba 16 AR amadi Special Commando gi apun makhutpu amana mafam adu da changsinduna search operation chathabada Nscn IM gi miyoi mari asi fakhibani Makhataba legal procedures sing lokhat nabagi damak Imphal Police Station da sinakre hari